Rajnity Toujariba Eikhoina Manipur Leitra Kanda Kari Toudourino. Congress Party na Manipur Leitra Kanda Manipur Pradesh Congress Committee haiba yagidra. And Maruiba Eikhoigi tax Maruiba Eikhoigi ithodi karino haiba kanda Eikhoigi mangda leiriba issues se yamna satireba issues se loisinaba honaba se Eikhoi punamaki thaudangni Eikhoi aigi maru ki khongbau amasung atai ADC gi members sing marumapang mayam akoi punna Congress Party da yaubugi Congress Party na yamna chammaba thoramama simbiba loinana ngasigi function asigi daiza lengjin biriba party ki president aduga party ki leader sing hanagi former chief minister hanagi former deputy chief minister aduga CPWC member MP honorable MLA sing honorable ex minister sing party ki leader sing loinana mang delengjin biriba party ki maru oiba lusingbi sing print namasung electronic media gi chi naupuna namakta dai ko na ikai punaba uchari tasengna aidi yamna chamna sa gilas ama thaga aikoi chamna aikoi bu taramna aikoi bu opiba chamba thorama moina loisensi haidana aina haibani adu basan san gari gara mayam ama aikoi taunadana chamna loisensi na haibani adu party ki decorum party ki sanabini haidana aigi now mega president na haibadagi mai na mamto maya yore dinu jena tawris aduna aina kashu yam sanga hainingai leite aiga Congress Party ga leinaba relationship Congress Party gi leader singa aiga leinaba mari emotional relationship aina hongno ne ningjing dragasu party gi leader sing na khangi party gi workers na khangi ai isha na khangi aduga henna aina ngasigi yamna chamba ngasigi thorum sida aina thamjadingi ba yamna tentak pa bafamdi karino haiba kanda ai sama activities oina haujarak pani maramaduna activities da through Congress Party aduga Eikoi Rajnity Toujariba Eikhoigi di party isi laishangni party isi institution sigumba institution sigi matengna masigi makhada Eikhoina Manipur da hujik thengnariba Eikoi punamangna aigi marup ki khanbauna haibiriba Eikoi khaibung tawa tawriba mayam sing ase masi thengnaminaba masibu sop tawa habese masina aigi mapung oiba pandamni mapung oiba aina party ki lusingba singa loinana wak tawinenaba ai party sta laksabani maramaduna Eikoi punna activities da Eikoi henna mai wanjinba Rajnity Toujariba Eikhoina Manipur Leitra Kanda Kari Toudourino Congress Party na Manipur Leitra Kanda Manipur Pradesh Congress Committee haiba yagidra and maruiba Eikhoigi tax maruiba Eikhoigi ithodi karino haiba kanda Eikhoigi mangda leiriba issues se yamna satireba issues se loisinaba honaba se Eikoi punamaki thaudangni Eikoi punamaki tawam thokwa ithongni loinana apunba Manipur ma shanti leba Manipur ma sakhatpa Manipur ma sagatminaba haibado maduda yumpham moiraga aigi party gi lusingba sing kari singi mafamda aina thajaba thambaga loinana ngasi ai party se changjarakpani aduna aina yam sangna haidragasu aiga party siga leinaba mari aiga party sigi leader singa leinaba mari di adum party gi lusingba singna khangbi loinaba Eikoi khangnaba ngakani madugi asukimate emotional party office sida ina changpa kanda kariumba kanda aina party sida leitaba kanda gate gi hauna ingonda emotional oiba pot power karina ai tumina lerakhi deba ai yaujar ko party de europe kanda ai khapi kaidawnu dai tumina lerakhi de ai party gi asset party gi oiba thabak mayam singa se aina taujarama mayam singa do ngasi so dum leiri aina nahonu ne ningsing dragasu adubu Eikoi henna maru oribadi huji Eikhoigi mangda tariba
ꯏꯁꯨꯁꯤꯡ ꯃꯥꯡꯗ ꯇꯥꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯕꯗꯨꯅꯤ ꯃꯗꯨꯋꯥꯏꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯅ ꯄꯥꯔꯇꯤꯁꯤꯗ ꯑꯩꯅ ꯌꯥꯎꯖꯕ ꯐꯪꯕ ꯑꯃꯁꯨꯡ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡꯅ ꯑꯩꯕꯨ ꯇꯔꯥꯝꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯣꯀꯦꯜ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛꯀ ꯍꯟꯅ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯒꯗꯕꯅꯤ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯅ ꯇꯔꯥꯝꯅ ꯑꯩꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯕ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯡ ꯑꯗꯨꯒ ꯄꯥꯔꯇꯤꯒꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯆꯔꯒ ꯑꯩ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯒ ꯑꯩ ꯇꯦꯟꯖꯟꯖꯔꯤ